साउनिंगलिंगै हेने साउनिंगबा मचाक ओहेनख्रे वारौरिंगै हेने वारौनबा हियाइनु माने सिनख्रे चकलिबा थमोइसे नंगना मो मचाक हेना हापीरी ऐ बोलगा नंगी थमोइदि पेलबा नत्रा मालेम नुंगसु नुंगसिनद्रिबा मागी वाखलदा फजना ngauri अशुमना मतम खरदि हौजिनख्रे 12 की एग्जाम सु नक्सिलकली नुमिदांगी मतमनी माहिरोय मयामदु चाक चानबा हौरे तंजादुदा प्रिंसिपल चंगक्तुना वा हाइबा हौरई इचासा ngasidi oja karigumba khara haige mahairoi mayamdusu yamunna tari handak thagadoriba exam se sinna nakhoi gi punchi lepkadoribani exam ase loibadagidi nakhoi nakhoi gi apamba line amamamda changadoribani masina nakhoi gi punchi gi changing loire habadi natte adubu masidagi nakhoi gi punchi lepa hogadoribani exam ase tension stress laite ibangamna bhotnagadabani युमदगी फजना ममुत ताना हैरे आंसर खुदिंग खुंबंगमलनी खलगा चटलबसु एग्जाम हॉल योबगा पाखतपा थुकतपना मांग थाख्रबदी क्वेश्चन सिंगदुगी आंसर निंथिना पिबंगमलोय फुल मार्क तौबंगमलोयद्रा अइबो एग्जाम पास तौरोयद्रा हाइबगी वाकलसे यारिबा मखै खलोयदबनी एग्जाम हॉल चंगलमदाइदा नसाना नसाबुने फाथजगदबनी अइ पास तौगनी ना नसाना नसादा थाजब थमगदबनी वाकल असिना मांग थाना थमलगा एग्जाम गदबनी लाइरिक खक पाबना यादे मेडिटेशन तौबसिसु महिरोय सिंगमदी मियोय बैखोय लोइनमक्ता कानबा यामना पी चरांग नरंबा वाखल पुकनिंग कयाबु मेडिटेशन तौबना इंथन बंगम हजिक नखोय लोइना लांगफांग खनबा यादे को एग्जाम से नुमिदाम सिलक्ट्रबनी लाइरिक त फोकस फजना पिहनिंगी अदु एग्जाम नो मवालिंगाई गी नुमिदांग अदुमदी नखोय लोइना निंथिना पथागदबनी अहिंग चुपा लाइरिक पारसु एग्जाम हॉल दौइरादी कशु कानद्रे इचासा माहिरोय मयामदु पुन्ना नोलई प्रिंसिपल न मखा ताना वाहै खरा हाइरई हयेंग दिन नखोयगी मिस वार्डन सर वार्डन सिंगा चलगा इबुदौ थांजिंगबो खुरुमजरुचो एग्जाम मयागी बोरनी रुचो अइना याबो पिरबनी को अथोइबा हराउना असेंगबैरो सर प्रिंसिपल अथोइबदा यिंगलई अदुगा मोमोनोंना पाखुम पिरई मानिनी अइना हाइबा वादा सोइबा यावख्रबरने थोइबा अदुबुदी यावदेदा सर अदुने अस नुंगाइरे नुमित खरनी मपान थोउद्रगा हयेंगदी मपानगी हवा नुंसित मरक्ता चटपा फंगनी थैंक यू सर मसीदीबा जेलदै थादोलमदाइदो मंगाइरे मांग खलिसि सर अदुमाइनदी खंदेदा सुम कोइचे चलगा लैथोकपनिना सुमाइना मपान थोक्तबि लैबसे खया कैदौदबा ए यारे यारे चाक तो निंथिना चानरो अथोइबसु मखा तारुद्रे प्रिंसिपल सु होल अदुदगी थोख्रे चाक चाबा लोइरगा अथोइबदो वार्डन सरगी मनाक्ता लाई सर जेम्स कैदौरे थोइबा फोन अमता तौजगी कनादा हे आई फोन दे रोमांस तौगे काइदि खलुनुको होरेन नंग चटख्रगा नोय अमदुना इंगोंदा ओइना रोमांस तौसिलादी नंग मांगजनीदा अस काइदेनुदा सर अदुगुम्बा अमता नति पाबुंग तौगे तौबनी हयेंग लाइ खुरंबा चटपदो अदा चापो पिहलके तौनी मोय लाकपा ngaइबा याम वाइ मोदी संडे नतनसु लाक्ति अदै संडे लाइदुसु नुमित तारमदाइगुम्बा अइना क्लास तौरिङैगुम्बदा अदुम लाकपै थेंनबा फंगदिबा चानिंगबा चापोतो तुमिना हाफलगा सर ओइना चेक तौरगा एकता लौथोकपिखि अदुना अइ याम पेंद्रे सर हयेंगदी संडे सोइबनिना पाबुंग ममागसु लाइ खुरंबा लाओ हाइगे ngaiko अथोइबा नोइसे आरके नत्रो माने सर अदुगा कईगिनु नंगना ममादा इमासी हाइददना ममा कौरिदि सर पिंगलिंगाइदे सुम हैनखिबा अदुम ममा कौई इमासी दो इकोई कोई जैदे इंगोंदा ओ से कुइना सानबदि यारोइको अतोबो फोन तौगे लाकपदा पिनबा यस सर आई खंग यू खंगना अदुम पिरौको सर जेम्स अतोपा रूम सिंगदा करी करी तौरिबनोना येंगबा चटख्रे अथोइबा हियाइनुगी नंबरदु टाइप तौरगा दाल तौई सोमदा हियाइनुसु मागी कालो शिंदुना लैरंबनी अनो नंबर अमा कॉल लाकपदुदा ngayakti kana oiramba yai haina wakhal tawi mana wakhal khalingai call du tatkhre oi masi gi jije se phone ga pairak tini aina de paung ngai bam tambi gi tawraga amka tawsenge
ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯍꯤꯌꯥꯏꯅꯨꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯀꯅꯥ ꯆꯦ ꯑꯩ ꯑꯊꯣꯏꯕꯅꯤ ꯑꯣ ꯑꯊꯣꯏꯕ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯒꯤꯅꯤ ꯆꯦ ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ ꯆꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕ ꯆꯠꯂꯣꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯑꯗ ꯆꯦꯁꯨ ꯅꯍꯥꯟꯒꯤ ꯆꯦꯒ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯂꯩꯔꯝꯃꯣ ꯍꯥꯏꯒꯦ ꯇꯧꯔꯛꯄꯅꯤ ꯍꯩꯃ ꯄꯨꯡ ꯀꯌꯥꯗ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ 9 ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯑꯅꯤ ꯑꯣ ꯑꯗꯣ ꯆꯦ ꯌꯥꯗꯣꯏꯔꯣ ꯂꯥꯛꯄ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦꯅꯦ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯀꯣꯜꯗꯣ ꯊꯝꯈ꯭ꯔꯦ ꯑꯊꯣꯏꯕ ꯀꯣꯜ ꯍꯦꯛ ꯊꯝꯈꯤꯕꯒ ꯍꯤꯌꯥꯏꯅꯨꯗꯨ ꯍꯦꯟꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯅꯨꯄꯤ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤꯗ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤꯗꯅ ꯀꯥꯏꯗ ꯊꯥꯡꯖꯤꯡꯗ ꯄꯨꯡ ꯀꯌꯥꯗꯅꯣ 9 ꯁ꯭ꯋꯥꯏꯗ ꯆꯠꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯔꯣ ꯅꯠꯇꯤꯌꯦ ꯅꯣꯏ ꯄꯥꯔꯦꯡꯕꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅꯕ ꯍꯦꯟꯊꯣꯏꯗꯣ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯜ ꯑꯝꯇ ꯇꯧꯈꯤꯒꯦ ꯀꯟꯐꯔꯦꯟꯁ ꯊꯥꯔꯛꯑꯣ ꯄꯥꯏꯌꯨꯀꯣ ꯍꯤꯌꯥꯏꯅꯨ ꯄꯥꯔꯦꯡꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯄꯥꯔꯦꯡꯕꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯊꯥꯖꯗꯦ ꯍꯤꯌꯥꯏꯅꯨꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯣꯃꯣꯅꯣꯛꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯆꯟ ꯀꯟꯐꯔꯦꯟꯁ ꯊꯥꯏ ꯏꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯍꯌꯦꯡꯁꯦ ꯁꯟꯗꯦꯅꯤ ꯍꯦꯟꯊꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯒꯦ ꯇꯧꯕ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗꯅꯣ 9 ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯁꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯄꯥꯔꯦꯡꯕ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯊꯣꯔꯛꯏ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯅꯣꯏꯅ ꯊꯣꯛꯑꯝꯗꯥꯏꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯨꯀꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯝꯃꯣ ꯊꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯄꯥꯔꯦꯡꯕ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯅ ꯅꯨꯄꯤ ꯑꯁ ꯀꯩ ꯐꯅꯦꯛ ꯁꯦꯠꯇꯣꯏꯅꯣ ꯅꯪ ꯋꯥꯏꯠꯇ ꯃꯄꯥꯟ ꯕ꯭ꯂꯨ ꯑꯣꯏꯕꯗꯣ ꯃꯣꯏꯔꯥꯡ ꯐꯤꯖꯪ ꯍꯛꯄꯤꯔꯣ ꯃꯆꯥꯅꯤ ꯆꯥꯎꯗꯦ ꯃꯣꯏꯔꯥꯡ ꯐꯤꯖꯪꯗꯣ ꯐꯨꯔꯤꯠꯇꯤ ꯅꯍꯥꯟ ꯂꯩꯍꯧꯕ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯇꯣꯞꯇꯣ ꯑꯗꯨ ꯂꯤꯠꯂꯅꯤ ꯑꯗꯨꯒ ꯐꯤꯅ ꯐꯅꯦꯛꯀ ꯆꯥꯟꯅꯕ ꯔꯥꯅꯤ ꯃꯅꯥꯎ ꯋꯥꯏꯠꯇ ꯃꯄꯥꯟ ꯕ꯭ꯂꯨ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯏꯜꯂꯅꯤ ꯍꯌꯦꯡꯗꯤ ꯈꯔ ꯍꯦꯟꯅ ꯀꯦꯔꯒ ꯆꯠꯇꯣꯏꯅꯤ ꯑꯁꯨꯛ ꯅꯛꯄꯁꯤꯗ ꯀꯅꯥ ꯌꯦꯡꯍꯟꯒꯦꯅ ꯀꯦꯒꯦ ꯍꯥꯏꯔꯤꯅꯣ ꯅꯣꯏ ꯑꯉꯥꯡꯗꯨ ꯎꯗꯧꯁꯨ ꯅꯠꯇꯦ ꯅꯪꯅ ꯈꯪꯗꯗꯧꯔꯤꯅꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯀꯩ ꯋꯥꯔꯤ ꯍꯌꯦꯡ ꯈꯪꯉꯣ ꯑꯗꯣ ꯅꯪꯁꯨ ꯗ꯭ꯔꯦꯁꯇꯣ ꯈꯜꯂꯨ ꯅꯣꯏ ꯄꯥꯔꯦꯡꯕꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯅꯪꯉꯣꯟꯗꯩ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯅꯕ ꯃꯑꯣꯡꯗ ꯀꯦꯔꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦꯀꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯨꯀꯣ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏꯔꯒ ꯂꯣꯏꯗꯦꯒ ꯇꯧꯔ ꯂꯩꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯂꯩꯖꯍꯧꯔꯦ ꯈꯪꯉꯣ ꯍꯣꯏꯍꯦ ꯑꯩꯁꯨ ꯈꯪꯉꯤ ꯍꯌꯦꯡꯗꯤ ꯉꯟꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯃꯤ ꯑꯩꯈꯣꯏ ꯗꯥꯔꯦꯝꯕ ꯌꯥꯎꯗꯣꯏꯅꯤꯅ ꯑꯣꯟꯅꯤꯡꯉꯦ ꯅꯪ ꯊꯝꯃꯣ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯍꯤꯌꯥꯏꯅꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯎꯄꯨ ꯂꯩꯔꯤꯕ ꯑꯗꯨꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯡꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯦꯟꯊꯣꯏꯗꯨ ꯃꯥꯒꯤ ꯎꯄꯨꯗ ꯌꯥꯎꯕ ꯐꯤꯔꯣꯜ ꯃꯈꯩ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯨꯄꯤꯅ ꯕ꯭ꯂꯨ ꯁꯦꯠꯂꯗꯤ ꯑꯩꯅ ꯀꯔꯤ ꯁꯦꯠꯁꯤꯒꯦ ꯑꯩꯅꯗꯤ ꯕ꯭ꯂꯨꯁꯦ ꯁꯦꯠꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯀꯩ ꯃꯆꯨ ꯁꯦꯠꯂꯛꯇꯣꯏꯖꯥꯠꯅꯣ ꯃꯥ ꯈꯥꯏꯔꯞ ꯃꯥꯟꯅꯕ ꯑꯩꯕꯨ ꯕ꯭ꯂꯦꯛꯅ ꯃꯄꯥꯟ ꯑꯣꯏꯕꯁꯦ ꯑꯣꯏꯅ ꯁꯦꯠꯂꯁꯤꯔꯅꯦ ꯀꯥꯟꯅꯗꯦ ꯀꯣꯜ ꯇꯧꯔꯝꯇ ꯍꯪꯈꯤꯒꯦ ꯃꯥꯒꯤꯗ ꯐꯖꯕ ꯂꯩꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯁꯦꯠꯆꯔꯁꯅꯤ ꯐꯣꯟꯕꯝꯗ ꯇꯧꯈꯤꯒꯦ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯣꯜ ꯇꯧꯁꯤꯟꯅꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯀꯛꯇꯨꯅ ꯑꯗꯨꯝ ꯇꯧꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯞ ꯃꯥꯟꯅꯕꯅ ꯂꯥꯏꯟ ꯕꯤꯖꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯤꯌꯥꯏꯅꯨꯅ ꯀꯔꯥꯏꯗꯕꯨ ꯊꯝꯕꯅꯣ ꯈꯪꯗꯦ ꯑꯁꯨꯌꯥꯝ ꯇꯧꯔꯤꯁꯤ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯇꯦ ꯍꯥꯏꯕ ꯇꯧꯔꯣꯏꯗꯦ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯨ ꯍꯦꯟꯊꯣꯏꯅ ꯅꯨꯄꯥꯅ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯏꯅꯣ ꯈꯪꯗꯦ ꯇꯧꯔꯣꯏ ꯑꯝꯇ ꯍꯪꯗꯕꯤ ꯑꯗꯨꯝ ꯑꯩꯅ ꯊꯣꯛꯄ ꯁꯦꯠꯂꯒꯦ ꯑꯅꯤꯃꯛ ꯄꯩꯊꯣꯛꯅꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯃꯥꯂꯦꯝ ꯐꯃꯨꯡ ꯃꯊꯛꯇ ꯍꯤꯞꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯅꯗꯤ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯍꯌꯦꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯕꯨ ꯑꯩꯕꯨ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔꯥ ꯃꯁꯥꯗꯣ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞꯂꯒ ꯆꯠꯂꯒꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯌꯦꯡ ꯅꯁꯨꯅ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯃꯥꯕꯨꯁꯨ ꯎꯅꯍꯟꯕꯤꯌꯨꯀꯣ ꯍꯤꯌꯥꯏꯅꯨꯕꯨ ꯑꯃꯨꯛꯇꯗꯤ ꯎꯅꯖꯒꯦꯅ ꯃꯄꯨꯛꯅꯤꯡꯗ
ꯏꯕꯨꯙꯧ ꯃꯥꯕꯨ ꯆꯦꯠꯅ ꯂꯥꯠꯆꯔꯤ ꯅꯪꯒꯩꯒ ꯊꯨꯡꯅꯍꯟꯕꯤꯌꯨ ꯍꯥꯏꯅꯗꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯐꯝꯗꯗꯤ ꯅꯤꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤꯗꯤ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯃꯥꯂꯦꯝꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯄꯣꯊꯥꯕ ꯌꯥꯗ ꯌꯥꯗ ꯑꯍꯤꯡꯗꯨ ꯂꯦꯟꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯈ꯭ꯔꯦ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯁꯥꯏꯀꯣꯜꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ ꯃꯄꯥꯔꯤ ꯃꯃꯣꯝꯂꯣꯏ ꯄꯨꯝꯅꯃꯛ ꯃꯦꯂꯩ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯄꯨꯝꯌꯥꯠ ꯄꯥꯏꯖꯃꯥꯟ ꯁꯦꯠꯇꯨꯅ ꯃꯁꯝ ꯍꯥꯜꯂꯝꯕꯁꯤꯗ ꯉꯛꯅ ꯍꯩꯃꯥ ꯕꯨꯡꯉꯣ ꯀꯥꯏꯗꯅꯣ ꯑꯌꯨꯛꯁꯤꯗ ꯐꯤꯉꯧ ꯁꯦꯠꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯄꯥꯔꯦꯝꯕ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯃꯥ ꯍꯤꯌꯥꯏꯅꯨꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨꯒꯦ ꯇꯧꯕꯅꯤ ꯏ ꯃꯁꯥꯅꯕꯨ ꯌꯥꯔꯛꯑꯕ꯭ꯔꯅꯦ ꯅꯪꯅ ꯃꯈꯦꯜ ꯂꯥꯡꯉꯤꯁꯤꯕꯣ ꯑꯁ ꯏꯃꯥ ꯉꯔꯥꯡꯁꯦ ꯐꯣꯟ ꯇꯧꯔꯛꯑꯒ ꯏꯕꯨꯡ ꯍꯌꯦꯡꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯃꯁꯥꯅ ꯅꯦꯝꯃꯤ ꯍꯥꯏꯔꯛꯏꯁꯦ ꯏꯃꯥ ꯑꯩꯅꯒ ꯍꯧꯔꯨꯕ ꯅꯠꯇꯦꯀꯣ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩꯌꯦ ꯑꯩꯗꯤ ꯅꯇꯣꯝꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯈꯜꯂꯨꯔꯦꯗꯅ ꯏꯃꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯏꯀꯥꯏꯕꯒ ꯃꯁꯛ ꯐꯖꯅ ꯈꯪꯉꯕ ꯃꯇꯝꯅꯤ ꯏꯃꯥ ꯍꯣꯏ ꯁꯦ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯣꯛꯈꯤꯒꯦ ꯄꯨꯡ 9ꯗ ꯍꯥꯏꯅꯕꯅꯤ 8:30 ꯍꯦꯟꯈ꯭ꯔꯦ ꯃꯈꯣꯏ ꯊꯣꯛꯂꯛꯑꯅꯤꯅ ꯇꯦꯛꯁ ꯊꯥꯔꯛꯑꯝꯕꯅꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯉꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯅ ꯉꯥꯏꯕ ꯍꯧꯅꯗꯦ ꯆꯣ ꯍꯣꯏꯕ ꯏꯃꯥ ꯑꯩ ꯈꯪꯉꯤꯕ ꯄꯥꯔꯦꯝꯕ ꯊꯣꯛꯈ꯭ꯔꯦ ꯃꯦꯂꯩ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯍꯣꯁꯇꯦꯜ ꯀꯥꯡꯕꯨꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅꯔꯗꯨꯅ ꯒꯦꯠꯇ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯁꯇꯦꯜꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯅꯩ ꯃꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯔꯦꯗꯤꯗ ꯗ꯭ꯔꯦꯁꯁꯤ ꯄꯨꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯁꯤꯟꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯀꯥꯡꯕꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯁꯦꯟꯅꯔꯛꯏ ꯅꯨꯄꯤꯒꯤ ꯕꯁ ꯑꯃ ꯅꯨꯄꯥꯒꯤ ꯕꯁ ꯑꯃ ꯕꯁ ꯑꯃꯃꯝ ꯃꯥꯒꯤ ꯋꯥꯔꯗꯦꯟꯅ ꯁꯦꯟꯅꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒ ꯐꯣꯟꯗ ꯂꯥꯎꯅꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯨꯄꯤꯅ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯒꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯣꯏꯍꯦ ꯂꯥꯛꯑꯣ ꯑꯩ ꯊꯣꯛꯑꯒꯦ ꯊꯝꯃꯣ ꯍꯤꯌꯥꯏꯅꯨ ꯐꯣꯟꯗꯣ ꯊꯝꯂꯒ ꯂꯩ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯂꯛꯏ ꯏꯕꯦ ꯌꯥꯏꯅ ꯑꯥꯏ ꯊꯦꯡꯉꯛꯀꯅꯨꯀꯣ ꯑꯩ ꯊꯕꯛ ꯂꯩ ꯍꯤꯌꯥꯏꯅꯨ ꯕꯤꯠ ꯇꯦꯛꯅ ꯑꯁ ꯆꯠꯄꯥꯎ ꯆꯠꯇ꯭ꯔꯤ ꯑꯗꯨꯒ ꯉꯟꯅ ꯆꯪꯂꯛꯑꯣꯌꯦ ꯂꯥꯏꯁꯪꯗꯣ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀ꯭ꯌꯨ ꯂꯦꯡꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯀ꯭ꯌꯨ ꯂꯦꯡꯉꯗꯤꯅꯦ ꯈꯨꯔꯨꯝꯗꯕꯤꯗ ꯍꯜꯂꯛꯑꯣ ꯍꯥꯏꯔ ꯈꯪꯗꯦꯕ ꯌꯥꯔꯤꯕ ꯃꯈꯩ ꯉꯟꯅ ꯂꯥꯛꯑꯣ ꯀꯣꯏꯆꯠ ꯑꯃꯨꯛ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤꯅꯦ ꯈꯪꯗꯦꯁꯦ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣ ꯃꯅꯝ ꯅꯝꯕꯤꯗ꯭ꯔꯤꯅꯦ ꯅꯨꯡꯇꯤꯒꯤ ꯅꯝ ꯂꯩꯔꯁꯤꯗ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯝꯗ꯭ꯔꯤꯗꯅ ꯏꯕꯦꯌꯥꯏ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯆꯤꯛꯄꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯍꯤꯌꯥꯏꯅꯨ ꯄ꯭ꯔꯞ ꯌꯦꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯊꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯤꯌꯥꯏꯅꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯁꯪꯁꯤ ꯌꯥꯝꯅ ꯅꯛꯏ ꯑꯗꯨꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯆꯠꯁꯦ ꯍꯥꯏꯅꯔꯦ ꯍꯤꯌꯥꯏꯅꯨ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯄꯒ ꯍꯦꯟꯊꯣꯏꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕꯗꯨ ꯎꯔꯦ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯂꯥꯛꯑꯣ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯈꯣꯡꯅ ꯆꯠꯇ꯭ꯔꯗꯤ ꯅꯪ ꯑꯁꯨꯛ ꯅꯛꯄꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯒꯦ ꯍꯥꯏꯔꯣ ꯑꯍꯣꯏ ꯑꯩꯈꯣꯏ ꯃꯦꯝ ꯁꯥꯍꯦꯕ ꯍꯣꯏꯗꯤ ꯁꯤꯑꯦꯝꯒ ꯌꯥꯝ ꯄꯨꯟꯕꯗꯨꯗ ꯏꯀꯥꯏꯔꯦ ꯄꯨꯟꯗꯧꯕ ꯑꯩꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯇꯣꯡꯍꯟꯕ ꯉꯝꯂꯣꯏ ꯈꯜꯂꯨꯕꯗ ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯗꯥꯔꯦꯝꯕ ꯎꯅꯤ ꯈꯟꯕꯗ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯄꯥꯔꯦꯝꯕꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯃꯤꯍꯨꯜꯗꯣ ꯆꯣꯡꯕ ꯐꯅꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯔꯗꯧꯅꯤ ꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯨꯙꯧꯒꯤ ꯒꯦꯠ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯆꯟ ꯆꯠꯂꯝꯕꯤ ꯑꯅꯤꯗꯨꯁꯨ ꯌꯦꯡꯂꯛꯏ ꯄꯥꯔꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯤꯌꯥꯏꯗꯤ ꯑꯗꯨꯝ ꯆꯝꯅ ꯀꯧꯏ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯗꯤ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯉꯧꯕ ꯃꯥꯏꯊꯣꯡꯗ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯂꯥꯏꯕꯛꯇ ꯉꯥꯜꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯒꯤ ꯊꯃꯣꯏꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯏꯕꯨꯡ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯃꯅꯨꯡꯗ ꯍꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯂꯩꯊꯣꯔꯛꯄꯅꯤ
ꯍꯦꯟꯊꯣꯏꯅ ꯄꯥꯔꯦꯝꯕꯗ ꯃꯌꯥ ꯀꯥꯈ ꯌꯦꯡꯂꯝꯕꯗꯨꯗ ꯃꯌꯥꯗꯣ ꯃꯈꯨꯠ ꯐꯠ ꯏꯟꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏ ꯈꯪꯅ ꯍꯨꯏ ꯀꯅꯥꯏ ꯃꯆꯥꯅꯣ ꯃꯤ ꯃꯌꯥꯁꯤꯗ? ꯍꯣ ꯑꯩꯅꯅꯦ, ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯗ꯭ꯔꯤ꯫ ꯅꯪꯒꯤꯗꯨꯒꯨꯝꯕ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯤ ꯂꯩꯅꯥꯗꯣ ꯑꯩꯅ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯃꯤꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏꯁꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣꯕ? ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯤꯗꯤ꯫ ꯄꯥꯔꯦꯝꯕꯅ ꯏꯆꯟꯅꯅꯦ ꯆꯪꯉꯁꯤ ꯂꯥꯎ, ꯂꯝ ꯑꯔꯥꯛꯄꯗꯩ ꯂꯥꯛꯄ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ, ꯕꯁꯁꯨ ꯑꯅꯤ ꯈꯥꯝꯃꯤ, ꯃꯤꯗꯤ ꯈꯔ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯍꯧꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯍꯥꯟꯅ ꯌꯧꯕꯅ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯀ꯭ꯌꯨ ꯂꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯦꯝꯕꯅ ꯍꯟꯗꯛꯀꯤ ꯁꯟꯗꯦꯁꯤꯗꯤ ꯃꯤ ꯌꯥꯝꯃꯦꯍꯦ꯫ ꯍꯦꯟꯊꯣꯏꯅ ꯀꯥꯏꯗꯩ ꯂꯥꯛꯏ ꯃꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯔꯥꯞꯄꯗꯩ ꯃꯥꯜꯂꯤ, ꯌꯥꯝ ꯉꯟꯅꯁꯨ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ, ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯄꯥꯔꯦꯝꯕ ꯃꯈꯥ ꯇꯥꯅ ꯏꯆꯟ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ, ꯁ꯭ꯋꯥꯏꯁꯤꯗ ꯂꯦꯞꯄꯁꯤ, ꯃꯈꯣꯏ ꯂꯣꯏꯅ ꯂꯣꯏꯔꯒ ꯏꯪꯅ ꯈꯨꯔꯨꯝꯃꯁꯤ꯫ ꯌꯥꯏꯌꯦ꯫ ꯅꯥꯀꯟꯗ ꯊꯩꯖꯤꯟꯗꯅ ꯑꯍꯨꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯣꯝꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒ ꯌꯥꯏꯐꯕꯤꯒꯗꯨ ꯃꯥꯌꯣꯛꯅꯅ ꯈꯨ ꯀꯨꯟꯗꯨꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯕꯨ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯇꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯥꯂꯦꯝꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ, ꯅꯁꯨꯒꯤ ꯄꯨꯟꯁꯤꯕꯨ ꯊꯧꯖꯥꯜꯕꯤꯌꯨ꯫ ꯅꯁꯨꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ, ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝꯗ ꯅꯁꯨꯕꯨ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯌꯨ꯫ ꯑꯄꯪꯕ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯩꯕꯥꯛꯇ ꯂꯩꯈ꯭ꯔꯕꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯖꯒꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯄꯗꯨ ꯌꯦꯡꯖꯒꯦ꯫ ꯅꯁꯨꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯂꯃꯥꯛꯅꯔꯤꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨꯀꯣ ꯏꯕꯦꯟ ꯏꯄꯨ ꯑꯅꯤꯅ꯫ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯈꯨꯔꯨꯝꯖꯩ ꯃꯥꯂꯦꯝꯗꯨ꯫ ꯌꯥꯏꯐꯕꯤꯅ ꯏꯄꯨ ꯏꯕꯦꯟ, ꯅꯁꯨꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯑꯄꯪꯕꯤ ꯅꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯅꯕꯤꯌꯨ꯫ ꯃꯁꯥ ꯈꯪꯗ ꯅꯁꯨꯒꯤ ꯊꯃꯣꯏꯁꯦ ꯃꯐꯝꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯌꯥꯎꯗ ꯅꯁꯨ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨꯀꯣ꯫ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯗꯨꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯅꯣꯟꯈꯠꯂꯛꯄꯗ ꯃꯥꯂꯦꯝ ꯍꯥꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯂꯦꯝꯗꯨ ꯂꯥꯏꯁꯪ ꯁꯦꯟꯅꯕ ꯑꯍꯜ ꯑꯃꯅ ꯃꯔꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯤꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕꯤ ꯃꯇꯥꯔꯣꯏ ꯑꯅꯤꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯂꯩꯁꯥ ꯅꯝꯐꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯌꯧꯕꯒ ꯃꯥꯂꯦꯝꯗꯤ ꯂꯣꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯗꯨꯒ ꯁꯤꯔꯤꯗ ꯀꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯥꯝꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯅ ꯌꯦꯡꯕꯇꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯜꯅ ꯕꯦꯝꯃꯥ, ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯂꯕ꯭ꯔꯣ? ꯅꯝꯗ꯭ꯔꯤꯌꯦ ꯏꯄꯨ꯫ ꯁꯦ ꯏꯄꯨ ꯅꯝꯕꯤꯔꯒꯦ꯫ ꯍꯣꯏ ꯏꯄꯨ꯫ ꯍꯥꯏꯔꯒ ꯃꯃꯥꯡꯗ ꯊꯥꯗꯔꯤꯕ ꯁꯥꯏ ꯈꯔꯗꯨ ꯍꯨꯒꯠꯂꯤ꯫ ꯂꯣꯏꯔꯦ꯫ ꯌꯥꯏꯐꯕꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯍꯥꯏ, ꯅꯪꯕꯨ ꯂꯩꯗꯤ ꯄꯨꯔꯔꯣꯏꯗ꯭ꯔꯣ? ꯏꯄꯨ, ꯊꯔꯣꯁꯦ ꯑꯣꯏꯅ 3ꯈꯛ ꯄꯤꯕꯤꯌꯨ꯫ ꯁꯦ꯫ ꯌꯥꯏꯐꯕꯤ ꯂꯩꯗꯣ ꯄꯥꯏꯔꯒ ꯏꯁꯇꯤꯌꯔꯁꯤꯡꯗꯣ ꯀꯨꯝꯊꯔꯛꯇꯨꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯈꯤꯕꯒꯤ ꯅꯣꯟꯊꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥꯏꯁꯤꯟꯈ꯭ꯔꯦ꯫